Nanawa nakanda tumliba Rishida yinglai aduga koliba makutu khangtha thadoaga ima Rishi gi kutu kanthoaga para phawgatli Nanawa masigi kangsaman base asiga kamaina amuk tuminaramino Rishi ahinga tumdabane nakhoaga tumhauri Nanawa Mangolgi ukhomduda ngathaduna unglaga famli gari ama thaujilaktuna konthong mayada khami aduga athoi amadi damen kumtharaktuna changlai athoi changlakpada Nanawabu ubada athoina momo noktuna changlai aduga Nanawada yenglaga akhoi hero dumadi hogalam khiroine damen icha tumba nayamba khaidi hogal khrabra Nanawa Pabung kakhalao ta chaudi mando khanaba haiduna ahal khara ko bachatki imung dagi phag segaiba ama putuaga tharai damen yare hai nang nayamba amadudi hagotribara hawgalam khiroine yumda tawadu adum tawduna lairamani Nanawa Pabu aikhoi ta chaudi hot khare damena kainoi cha tomba ngarang noi tamo yum sida le hawadu chat khrabarane Nanawa wakhalai aduga o kangsadura Nanawa icham chamna domlauna hairakpaduda tuminna lairamba athoi Nanawada yinglaga khangnong nokthorai aduga kangsado damen ichado khara sawanba fingalbaduda kangsa thonbiriba yai ipa yai athoi nawa noi tamo kangsado hawduro ekhoi lae hogolo hayo Nanawa ungamoi kijai masaktu phurak to yamale athoi amadi damen Nanawagi wahaiduda punna nokthorai athoi phalambadagi hawgalaga Nanawada hairei athoi laona adu oiragana aikhoi ani pula changlase imungda Nanawa amadi athoi punna changlakpagi tanjadu lauraga athoi Nanawagi makhutto bairei Nanawasu athoi bu mafam marang khangdana nusiba khara horaabani aduna Nanawasu makhut pairibadu karimata hairaamde Nanawagi kaisum hairaktabaduda yarani matagum kachinamada chingsilli Nanawa mi takini matagum khonjel khara piglapna kaino da thoi ngawraba athoisu khonjel du pikna Nanawada yenglaga now nangsha ngasidi khaknu nungsiapa athoi Nanawagi mamai meada changsilaga haira ambani Nanawagi makhut namadi athoina pairibani aduga makhut namana athoigi changsilakliba mamaidu inthokpoi ngakthokpoi tawraga athoigi nakong mayada tamna changsilaga nokli datho hai ngahan buki khupakto athoi pairam liba Nanawagi makhutu khangtha thado aga athoigi makhutu amu Nanawana paisilli nuphe tawna athoigi mamai mayada changsinduna Nanawa dathoi nangna khalibado aisu noina khangyeba aisu thamoi pale adubu matang chadana ithang tawranu kwa mabukta khuningna nakini haibigi matagum thilamaga Nanawa nungmi athoigi makhutu chingaga Rishi premna tumliba kaduda changlai ngaihak Nanawagi maong Nanawagi wangangda gyan mangluraba athoi gyan lai aduga Nanawana chingliba maikai du tamna changlai asumna Nanawa amadi athoigi marisu nongmagi asum naksilai Rishi premsu tombi gi sora loidri fawba Nanawa hoida leire Nanawadi Rishi premda wa sungangba ngamjada mamitani haifet kina yingjariba tumlabasu Rishi premga Nanawaga gi mayaida phi amana khajinduna tumnari Rishi tawriba Nanawagi maongduda kharadi nungaidaba fawi adubu Rishidi Nanawagi maongduda amuksu nukningi asumna Rishi amadi Nanawa fabungi matai oirapna tumnari Rishi Nanawana tumlibadu yengli Nanawasu Rishi longda onsilaga tumsinai
Nanawa tapna mamit na madu sepkatlaga Rishibu tumkhrabra haini yinglai Nanawa Rishina yinglaga lairambaduna khangprek khangladuna mamito amu usilaga amu tumsinai Rishi Nanawa amadi Rishigi mayada khariba phidu lakthoaga Nanawa gi maongduda lakna ningba ama yauna Nanawa gi manakta naksilaktuna Nanawa bo konsilli Asumna Tumbigi karma loikraba matung Rishi sumayumda amu halaga Rishi masadu ihai hainingda karigumba ama awatpagum langtaknaba hainingdaba phawi Eliza Pirondo thupsinduna loisili Damenga thoibiga su machagi awat apabu yingsinba loiraduna thoibi icha tombia pothajaro achawbada su phondo ngahak tobiyu manauduga nungaira maroi masu awat aba khara hangu pothanaba tawroko adudia hayeng chatpada nasado wahanba yade nayamba laaga sakse chathoknaba tawrashi kagi thongdo hanglaga Rishi Prema thoiga changlai Damen icha athoisu yori idana athoi aupabo si sak phajabasina sanglaga pura ini namdana wadu haiba loidringai Rishi yareda mitcha yamna naraklaba athoi mamito khangla lakthoaga yare bondua makha taranu Eliza athoida amu yeng Rishida amu yeng noklaga tamo yare kaidorage noi ni hauna bido amu hauraba thoibi hai chakse charurashi kumnara oko somdana wa noknari asomdana achawbadi ungduna family tawriba pumnamaktu nanawbana pumnama hotnari mayambana ungduna family badugi manakta changlaktuna nanawba tacho poche ayambanadi loina sure tumnaba tawrurase achawba nanaw dada changlagumga nanawba angang oiresu piklingaidagi imungi awa ana masa khanglaga laklabani awaba pumba losinduna nophet tawna tacho karino haiduba aibu doctor gi manawga to oheningdabra aigidi kaisum khalluno che Eliza gi mamaga babaga tamori shisu loisuna lairiside wakhal henjina khangenu ko tamocha tanja duda achawbada Eliza gi phone lai phamlambadagi nanawbagi makoktu nan thabiram laga achawba nanaw nangsu changla uko achawba Eliza gi phone du paikhatuna phabungda changlai achawba hello Eliza kedawramino achawba hayingi firon khara hapchilambane nangdi loina loiraba Eliza aigidi baba ima tamo hoina noina loisinbire adwa nanawbadi tungkraba achawba haujikta fi loisilambare mapalda thokiba male Eliza harauna Eliza mamaga babaga su ngasai nanawba lainabane haiduna runga noina loisinkrabane hayingdagi cha tomba laadabane haiduna as yam haraukhrabane achawba aikoisha noigi laman yamna tole ko achawba mapungni nusina kablai Eliza dacho nang kablira kakonosha sidi laman sunatana mi aibu mi top tona sum khali je kai ginoba achawba kapna farisha nang su pothajaro hayeng chaturibda lamsangni amu nasada waganiba phone se thamlage ko phone thamgraba matung nanawba mangolda leichil mapai pairibudu yengduna mapi sinteri achawba nanaw ngasai wakhal amada tawduna leiramba nanawba mayambana kaurapaduda khangbai lakpoi loina mapidu amu sadna taithoksai achawba nanawba gi lengbandu pairaga achawba su nanawba gi nakta phamtharaki nanawba mamitu leichil marakta yengi aduga tacho tu ada pairisha mamaga babaga mandra achawba su maning tamlaba atiyada yengkhalai nanawba amu nofhe tawna wadu makha tarai nanawba tu khara thamna leirisha asina tachaw mandra
ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯏꯗ ꯃꯃꯥꯅ ꯑꯩꯕꯨ ꯆꯤꯡꯂꯒ ꯇꯥꯆꯧꯅ ꯑꯩꯒꯤ ꯈꯨꯗꯥꯡ ꯌꯥꯜꯂꯒ ꯂꯩꯕ ꯃꯥꯟꯗ꯭ꯔꯥ? ꯑꯆꯧꯕ ꯅꯅꯥꯎ ꯃꯅꯥꯎꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯨꯅ ꯀꯞꯂꯤ ꯑꯗꯨꯒ ꯀꯣꯜꯂꯤꯕ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯑꯒ ꯅꯅꯥꯎꯕꯒꯤ ꯂꯦꯡꯕꯥꯟꯗꯨꯗ ꯄꯥꯏꯔꯒ ꯅꯅꯥꯎ ꯇꯥꯆꯧ ꯆꯪꯂꯨꯔꯅꯨꯔꯥ? ꯅꯅꯥꯎꯕ ꯇꯥꯆꯧ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ? ꯑꯩꯕꯨ ꯗꯣꯛꯇꯔꯒꯤ ꯃꯅꯥꯎꯄꯥꯅꯤ ꯍꯥꯏꯅ ꯍꯥꯏꯍꯟꯅꯤꯡꯗꯕ꯭ꯔꯣ? ꯇꯥꯆꯧꯅ ꯃꯤ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯈꯟꯒꯅꯨꯀꯣ ꯇꯥꯆꯧ꯫ ꯑꯆꯧꯕ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯑꯥꯒꯤ ꯃꯃꯥ ꯕꯕꯥꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯨꯀꯣ ꯅꯅꯥꯎ꯫ ꯑꯆꯧꯕ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯗꯗꯥꯅ ꯊꯣꯛꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯥꯒꯤ ꯃꯃꯥ ꯕꯕꯥꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯨꯀꯣ ꯅꯅꯥꯎ꯫ ꯅꯅꯥꯎꯕ ꯇꯨꯝꯃꯨꯔꯁꯤ ꯇꯥꯆꯧ꯫ ꯇꯥꯆꯧꯁꯨ ꯍꯌꯦꯡ ꯆꯠꯀꯗꯕꯅꯤ나 ꯅꯁꯥꯗꯣ ꯋꯥꯍꯟꯒꯅꯣꯕ꯫ ꯑꯆꯧꯕꯒ ꯅꯅꯥꯎꯕꯒ ꯐꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯆꯧꯕ ꯃꯅꯥꯎꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯅꯅꯥꯎꯕ ꯃꯌꯥꯝꯕꯅ ꯀꯣꯜꯂꯤꯕ ꯃꯈꯨꯠꯇꯨ ꯇꯞꯅ ꯂꯧꯊꯣꯛꯑꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯃꯌꯥꯝꯕꯕꯨ ꯐꯩꯖꯨꯞ ꯁꯨꯞꯆꯤꯟꯕꯤꯔꯒ ꯃꯄꯥꯜꯒꯤ ꯎꯈꯣꯡꯗ ꯇꯝꯅ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯂꯛꯇꯨꯅ ꯆꯩꯅꯥ ꯈꯥꯡꯂꯤ꯫ ꯅꯅꯥꯎꯕ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯜꯂꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯅꯅꯥꯎꯕ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯌꯥꯝꯕꯒꯤ ꯅꯥꯀꯟꯗ ꯍꯤꯞꯊꯩ꯫ ꯇꯨꯝꯂꯤꯕ ꯃꯌꯥꯝꯕꯕꯨ ꯌꯦꯡꯂꯒ ꯁꯣꯟꯊꯥꯡꯅꯕ ꯇꯅꯤꯛ ꯇꯅꯤꯛꯂꯕ ꯋꯥꯍꯩꯗ ꯇꯥꯆꯧ ꯅꯪꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯅꯤꯀꯣ? ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯂꯥꯏꯕꯛꯁꯦ ꯀꯌꯥꯗ ꯊꯤꯈ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯂꯝꯖꯥ ꯁꯔꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯀꯣ? ꯇꯥꯆꯧ ꯏꯁꯣꯔꯁꯤꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯑꯩꯕꯨ ꯇꯥꯆꯧꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯍꯟꯕꯤꯕ ꯑꯣꯏꯁꯅꯨꯀꯣ? ꯅꯅꯥꯎꯕ ꯇꯨꯝꯂꯤꯕ ꯃꯌꯥꯝꯕꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯒ ꯃꯌꯥꯝꯕꯕꯨ ꯀꯣꯟꯗꯨꯅ ꯃꯥꯁꯨ ꯇꯨꯝꯊꯈꯤꯔꯝꯃꯤ꯫